Lakhipuronline puthok saba July gi tang 19 Irai numit ki Khomjinba Pao tabirase Ahan bada maroi pa Pao Mizoram dagi lanjanarak pasingna makoibu Manipur lengakna Manipur da lakana basinbiu haina apil tawrakli Makallamadi amsuna sonaida hangliba campusida maige kaya dagi tengbang narakre Binakandi part 2 da hangliba monitoring committee gi relief camp ta maige kaya dagi makhatana tengbang narakle amasung PM Kisan gi taramari rak suba installation pibagi thorom Bikasi Agro and Barak Dairy gi Portugal Binakandi sanglenda live telecast yengkre Hauzik mapung oiba pau tabirase Hauzik Manipur da thokliba mitay amasung kuki gi irang asida micham kayamarom lanjana rakliba sida handakta Mizoram dagi organization kharana Mizoram da leiriba mitay singbo cheksinna lainana ba khanghalakibadagi Mizoram da leiriba mitay chilinau kayamarom lanjana raktuna Assam gi Kasar district ki Sonaida Manipuri kanbalu Makal amadi amsuna hangliba relief campusida changjafam lauduna leiriba singi manungdagi ningthau khongdagi RK Dhanachandra na hai aikhoi Mizoram da firol turaga hingnana bhona jabani Mizoram dagi lanjelakdiba si handakka tharaga anirak sure mamangdasu Bontarapur da lanjana raktuna numit 15 leiramle haike aduga handak amuk Mizoram gi organization kharana ekhoibu saphagadaba mafamda layu haina khanghalakpadagi amuk silcharda July gi tang 19 da lakpani haike Manipur government na ekhoibu iramda Manipur da hannabagi khudong saba sinbiu haina appeal tawrakli sagol bandagi Mizoram da fi tubagi thabak tawba Khomdram sanana hai Manipur sarkar na ekhoibu Manipur da hanjinba yananaba thawrang tawbiu hairaduna Sonai gi campusida aikhoi nupi angang yauna punna miyoi nifumanga mok leiriba si ayambana Mizoram da nongmagi suraga hingjaba ngaktani aduna Manipur sarkar na aikhoibo Manipur da laknana bagi sinbina bapil tawrakle lagi tholokpani saikani mayama pallaga leire adu Mizoram da kitang kenotong rakode yakoi mi mayam palla leire adu Manipur sarkar dagi kitang koi sapoi khudong chaba mateng phangagadi yam nuaijagani atai mayam awa na angang di su mayam yawi aduga hai tai Manipur sarkar kitang mateng tawbiraga je pui angang yawi go mayam ni khudong chaba pipi ri nuaijagani khanjai kual tayen koron kai de gini ai min sana tawi Mizoram da kai do Mizoram dai fitu lei jabani kuire leiba akoi family puna lei atai su mayam fitu ba isinau mayam thole hai tare ko thomina pa mi yami thoro pa ya kimi ake tanat tan sing kaujai ai thamong ge ni Mizoram da lei ni ra ra no ma na sunna jila koi bise pinau singna ni ko ha be jam ngan kami alu go tato kingi tara ko dong jadre no Manipur ta pingita aga ni aga Manipuri kanbalup makalamadi Olasa Manipuri Students Union Amsuna Sonai MK Bibah Babanda Mizoram dagi lanchana rakpa mitei ichilinau singda mateng pangbirakpa leptri Manipuri Sahitya Parishad Assam ki President Ngangom Joy Kumar Lalana masagi oina campusida lupa 5,000 AGP gi maigi dagi KHB Molindu Bodai Sopon Singha O Maniton Ngauba Singha Birchandra Singha na chingba mihut kangbo ama laktuna campusida yengsin ki bagalenana lupa 10,000 piramkre aduga L Bir Singh Pathar Kandina lupa 2,000 galoinana Pirol Saban Alu Achathau Cheng na chingba mateng pibiramkre Pauna Electronic Sonaina Chanana ba potlam sing Saikhom Laikai dagi Cheng Hawai Chana thakna ba potlam mateng pangbirakre loinana KB Ekwana tang 19 dagi ngarang phawba thaknana bai sing mateng pibirakhi haina campusigi convener L Birolal na khangalakli Kasar gi Binakandi part 2 da monitoring committee Lakhipur na hangliba relief campusida lamdamasigi lupsing amadi lanai miyoi kyana makhata na tengmang pinarakli ngarang July gi tang 19 sagol senumita Fulertol gi Baladev fuel station na motor muk musori chini achathau
Maggi mineral water carton taruk cheng bag ani liter kungi ising container manga achamba ising liter lising makai nga kg tara manga asina chingbagi tengbang polam kaya mating pikre jirighat laiba e company Assam Rifles nasu sangom carton ama amadi chini kg manga pibiram kre Sonai Road Silchar Dalaiba Bhai Bhai Medical Store Gimapu Susil Chakrabarti Amadi Magi Nupi Sati Chakrabarti Nasu Lapoi Sori Ama Amadi Chini Angangba Keji Tara Mateng Pibiram Kre Amaromda Singirbon Dolugram Gi Taufik Rahman Chaudhurina Sel Oina Lupa Lising Tara Mateng Pikre Laibak Thibadi Ngarang Phawbada Lainga Kemaigedagi Campusida Mateng Pirak Palaitri Mateng Pangbiram Balup Sing Amadi Lanai Miyoi Singda Monitoring Committee Ki Convener N Nandamhona Taumibal Khangba Phongdorakli Nakalamaromda Mizoram dagi miyoi khara July gi tang 22 dagi Lakhipur gi Binakandi Part 2 amadi Sonai Kalibari Road ta changjafam lawripa miyoi singi engsin khongchat oina Osom Gana Parisad Kasa District ki miyot kangbo amana Camp Sing asida lakhibada Lainga ki maigi dagi karigumba mateng amata phangdri haiba wafam khangbadagi AGP Kasa District ki General Secretary oina manitona ADC Relief in Charge Sri Jubraj Bor Thakur ka hiramasi ki matang da unaduna July gi tang 19 irai numitagi hauraga Lainga ki maigi dagi relief camp ani asida angamba mateng piba hauragani haibagi thajaba pirakle haina AGP Lakhipur Bidhan Parishad ki Secretary Bidut Bilasna ai becherol amada phongdoragli Pradhanmantri Kisan Samman Nidhi PM Kisan gi Taramarirak Suba Installation Lomi Sing the Piba Thorom Gamari Lenana Ngarang Sagol Sen Numit July Gitang Kuntareta Bikasi Agro Amasung Barak Dairina Department of Agriculture Kasarga Kusam Naduna Bikasi Agro and Barak Dairigi Putikal Binakandi Loisangda Thoromasi live telecast utkre Thoromasi the Department of Agriculture gi Kesap Acharji Motilal Gwala Yumnam Nadia Chan Chairman Bikasi Agro Prajanandan Singha CEO Bikasi Agro Sopona Sangbam CEO of Barak Dairi Asangbam Molin Entrepreneur na Chingba Miyoi Singha Sarukjaki Live telecast ki matungda Binakandi amasung Thangnariba Development Block Singda Lomi Singha Karamna Bikasi Agro amasung Barak Dairi da Yahonduna Agriculture and Allied Department Singha Kusam Naraga Lausingugi Hiramasida Khumang Sausin Mangamna Nabahona Bagi Matangda Khananaina Ki Hairi Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Healthcare Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na Chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff Amadi RMP course na Chingbagi Atenma Matamgi Oba course Singi Tamaktasu admission Hausare SM Dep Civil Hospital Silcharda Practical Tobagi Kudong Chabasu Thamzari Akupa Marol Gitamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu Natraga Mobile number 939573245 da Pau Phaunabiyo Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital Practical Class Taujabani. I have Home Madi Matunda Operation Humai Pangasi Sabangan. High River courses Hojiki Matamda Yanga Kudong Chava, Amos Interiors and Madinana course and hygiene. Mayamsu High River Kudong Chava, Silobinaba, Performance Hygiene. I give me from a side of the I Silchar Institute of Medical and Paramedical Science the pastor Japan and the SM Civil Hospital ICU Technician and Aroibada Maroiba Pao Amukhana Mizoram dagi Lanjanarak Singna Makoibu Manipur Langakna Manipur da Lakana Basinbiu Haina Apil Torakli
Makal amadi amsuna sonaida hangliba campusida maike kayadagi tengbang narakre. Binakandi part 2 da hangliba monitoring committee ki relief camp da maike kayadagi makhatana tengbang narakle amasung PM Kisan ki taramarirak suba installation pibagi thorong Bikasi Agro and Barak Dairy ki Putikal Binakandi sanglenda live telecast yengkre. Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.